Online Manipuri numidangi pau miyeng tabirba pumnamakpu thoilai shomna kurumjari. Ahanbada maruiba pau. Kuki Millitantsingi bunker Thugai khrei. Bisnupur district ki manung channa mafam anida Kuki Millitantsingna saramba bunker ahum security force ki kangbuna thugaiduna manghan khrei. Kuki Millitantsing di fagat pangam khidre amaromda Churachandpur district ki Maulasang village da Kuki Millitantsingna saramba bunker ama aduga Laika Maulasang village da saramba bunker anipun ahum combined force ki kangbuna thugaiduna manghan khrei. Loinana mafam sing aduda lairamba Kuki khulai phaiba sing security force kangbu lakpa ubada nanthok tuna chen khrei. Sugunu da khut thokna bada khungakpa ani sokle. Ngasi ayuk pung 10:10 rom tabada Kakching district ki manung channa laiba Sugunu gi mafam kharada Churachandpur gi Laloi Phai area dagi Kuki khulai paiba singna bom amadi nongmai kapsinduna attack tawrakre. Kuki khulai paiba singna bom amadi nongmai kapsinduna attack chatharakhiba aduda khulngakpa ani aso apan nangki soklaba khulngakpa ani adudi Urembam Chauba Nifugahumdoi Yaifaba Kunga Tarukni Makhoi ani Kakching da laiba Jiban hospital da ahanbagi oina layeng chatharaba matungda Imphal gi Siza hospital pukhatuna laika nakre. Katarakpada Jiribam da Kuki Millitantsing na phamung da tumduna laiba miyoi ama nongmaina kaptuna hatlamle makhata na khut thoknabada Kuki Militant manga sire taruk sokle. Ngasi ayuk pung manga rom taba matamda Jiribam district headquarters tagi kharom da kilometer 3 rom chatlaga laiba nungchappi hariba khul asigi miyoi ama Kuki Millitantsing na phamung da tumduna lairingai da nongmaina kaptuna hatlamle laikhidraba miyoi asigi maming Wai Kulendra Humpughumdoi kawi thaudo adubu mamik manna uhauba laikhidraba Kulendra gi loina bi Wai Ibem Chani Fughumdoi na paudom lakhi bagi matung inna mahangna chaksangda breakfast semlingai da sumangda leiba machanupi kablak pataki khangawdana Kuki Militant ahum yumda changlaktuna mahaki mamangda tumduna leiriba mapuroibada nongmaina kaptuna hatkibani haina phongdoki mahaki asiba hakchang postmortem gi damakta Jiri hospital da purakre miyoi asi kaptuna halamlaba matungda Kuki Militant singna khul asida makhata na nongmai Kapsen nuna landarakpadagi khulngak liba singa nakal animakta khutthoknabada Kuki terrorist ahum sire tarungna sopan nangle haidi nongmai kamnaba asida khulngakpa ama leikhidaba miyoi asi Jiribamgi Dibong khunawdagi Baspati mayum bungsna kuntraganithoi kawi mayumaikai panduna machanupi ahum leire ma ki thawai yawdraba hakchang Jiri hospital da puraktuna miyamna pung phaba ikai khumnaba utkre nongmai kamnaba aduda Kuki terrorist siramlagani haina thajanari loinana XSO nadi ngasi ki thaudok aduda laikhidabani haina Kuki manga gi mafamda mairaka tuna awaba phongdoknaba Churachandpur da tharang tawkhre hairi pauche asina phangba paugi matung inadi Kuki Militant singna Jiribamgi ningthembam khul asidagi kharomda changsilaga laiba nungchapi maitai khul asida Kuki Militant singna phamungda tumduna laiba nupa ama nongmaina kaptuna halamlaba matungda makhata na nongmai round kaya kapsinduna landarakpadai khulngak liba singna Kuki Militant singna lakadaba lambi thachilaga nongmai kaptuna Kuki Militant ahum sikhi aduga taruk romna sopan nangki asokpa sing adu Kuki Militant singna mafam adudagi haina singna puduna chatkre makhoidagi khulai mari recover tawba ngamkhre hairi nongmai kamnabagi thaudo asi thokrabagi matung mafam aduda Assam Rifles ki kangbu changsinnaba lakpada masing yamlaba maira paibi ima ibel singna Jiribamgi Champranagar amadi Karonga tainaba lambida thatuna thamki maduda nakal anigi marakta chawna muknaba thoki hairi makha tarakpada Sugunuda Kuki Militant singna bom amadi nongmai kapsinduna landarakpadagi khunja sing lanjenare Kuki Militant singna nongmai amadi bom kapsinduna yamna toina landarakpadagi red zone oidina leiriba Kakching district ki manung chana leiriba Sugunu amadi thangnanaba khul singda ngasi ayuk pung 7:30 rom taba matamdagi hongna Kuki Militant singna nongmai amadi bom na chingba kapsinduna akan mongda landarakre haidi pauche asina Sugunuda leiriba tongan ba khunja singdagi phangba paugi matung innadi Kuki Militant singna doyang Laloi Phai Leishan amadi Nakauching Paring asidagi Sugunu tamna chingthaktagi Sugunu tangjeng amadi Serau hariba maitai khulsing asida nongmai amasung bom na chingba kaptharakhibani nongmai kaptharakpa aduda khunja sing aso apan amata yawkhide khulngakpa singnasu handuna nongmai kapki masigi matungda machit oina Kuki Militant singna nongmai kapsilakhi hari Kuki Militant singna nongmai amadi bom kapsinduna landarakhiba aduda hujik Sugunu amadi thangnana leiriba maitai khulsingda ahenba security force na thomjiduna ngak senbagi thabak lokhatpa hokre khunja kayadi mayum thadoktuna thangnaba wangu khulna chingba sing lanjenaba yawre hojik Sugunu gi nupi oibi imaibel sing Sugunu bazar da pulap tasinuna leire loina namasing yamnaba nupi singna Sugunu hospital mamangda leiriba Assam Rifles sing thoroktanaba makhoi gi camp mamangda famjenduna leiri hairi cherak asida Kuki Militant singna lakpa bom ama langjing wapokpi mayada taduna pokhaibadagi naha ani khong amadi khutna chingbada minor oina so apan nangki khudakta ambulance ta puduna Kakchingda leiba Jiban hospital da analengi oina thabak chatharaba matungda Siza hospital da refer tawrakre
ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯑꯍꯦꯟꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯣꯝꯖꯤꯟꯗꯨꯅ ꯑꯀꯟꯕ ꯉꯥꯛꯁꯦꯟꯕꯒꯤ ꯊꯕꯛ ꯂꯧꯈꯠꯄꯤꯌꯨ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯁꯨꯒꯨꯅꯨꯒ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯅ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯥꯂꯣꯏꯐꯥꯏ, ꯗꯣꯏꯌꯥꯡ ꯑꯃꯗꯤ ꯂꯩꯁꯤꯟꯅꯆꯤꯡꯕ ꯃꯐꯝꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯕꯣꯝ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯇꯨꯅ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ꯫ ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4-5ꯅꯤꯒꯤ ꯃꯃꯥꯡꯗꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯗꯣꯡꯌꯥꯡ ꯑꯃꯁꯨꯡ ꯂꯥꯂꯨꯜꯐꯥꯏꯗꯒꯤ ꯗ꯭ꯔꯣꯟ 3 ꯁꯨꯒꯨꯅꯨ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯅꯣꯡꯊꯛꯀꯤ ꯁꯔꯨꯛꯇ ꯊꯥꯒꯠꯂꯛꯇꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯃꯤꯌꯥꯝꯅ ꯊꯦꯡꯅꯈ꯭ꯔꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯉꯁꯤ ꯅꯣꯡꯃꯩ ꯑꯃꯁꯨꯡ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯂꯥꯟꯗꯥꯔꯛꯄ ꯌꯥꯕꯒꯤ ꯑꯀꯤꯕ ꯌꯥꯝꯅ ꯆꯥꯎꯅ ꯂꯩ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯊꯥꯗꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯑꯣꯏꯔꯝꯕ ꯌꯥꯕꯒꯤ ꯆꯤꯡꯅꯕ ꯂꯩꯔꯦ ꯍꯥꯏꯅ ꯁꯦꯅꯤꯌꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯕꯣꯝ ꯊꯥꯗꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯗ ꯕꯦꯖ ꯇꯧꯕ ꯁ꯭ꯃꯒꯂꯔꯁꯤꯡꯅ ꯗ꯭ꯔꯒꯁ ꯑꯃꯗꯤ ꯕꯣꯔꯗꯔ ꯑꯦꯔꯤꯌꯥꯗ ꯈꯨꯠꯂꯥꯏ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯗꯨꯗꯒꯤ ꯍꯦꯟꯅ ꯑꯇꯥꯡꯕ ꯑꯃꯗꯤ ꯑꯐꯕ ꯃꯈꯜꯒꯤ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯔꯝꯕ ꯌꯥꯕꯒꯤ ꯑꯣꯏꯊꯣꯛꯄ ꯂꯩꯔꯦ ꯍꯥꯏꯅ ꯃꯁꯛ ꯃꯃꯤꯡ ꯇꯥꯛꯊꯣꯛꯇꯕ ꯁꯦꯅꯤꯌꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ꯫ ꯅꯦꯁꯅꯦꯜ ꯃꯤꯗꯤꯌꯥ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯔꯤꯕ ꯍꯤꯟꯗꯨꯁꯇꯥꯟ ꯇꯥꯏꯝꯁꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯤꯖꯤꯟꯅꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤ ꯃꯇꯝ ꯁꯥꯡꯅ ꯄꯥꯏꯕ ꯉꯝꯕ ꯑꯃꯗꯤ ꯑꯋꯥꯡꯕ ꯑꯜꯇꯤꯆꯨꯗ ꯐꯥꯎꯕ ꯄꯥꯏꯕ ꯉꯝꯕ ꯗ꯭ꯔꯣꯟ ꯃꯈꯜ ꯑꯃꯅꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯟ ꯑꯁꯤꯗ ꯂꯩꯃꯥꯏꯗ ꯇꯥꯕꯒ ꯄꯣꯈꯥꯏꯕ ꯉꯝꯕ ꯍꯣꯝ ꯃꯦꯗ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯍꯥꯞꯆꯤꯟꯕ ꯌꯥꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯕꯣꯝ ꯊꯥꯗꯔꯤꯕ ꯑꯁꯤ ꯍꯣꯝ ꯃꯦꯗ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯗꯤꯚꯥꯏꯁ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯗꯤꯖꯤꯇꯦꯜ ꯗꯤꯇꯣꯅꯦꯇꯔ ꯁꯤꯖꯤꯟꯅꯕꯒꯤ ꯑꯣꯏꯊꯣꯛꯄꯗꯤ ꯂꯩꯇꯦ ꯍꯥꯏꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯑꯁꯤꯅ ꯄ꯭ꯔꯣꯛꯁꯤꯃꯤꯇꯤ ꯐ꯭ꯌꯨꯖ ꯌꯥꯎꯕ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯁꯤꯖꯤꯟꯅꯕꯒꯤ ꯆꯤꯡꯅꯕꯗꯤ ꯂꯩ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯣꯛꯁꯤꯃꯤꯇꯤ ꯐ꯭ꯌꯨꯖ ꯑꯁꯤ ꯁꯦꯛꯁꯟ 30-45ꯗ ꯄꯣꯈꯥꯏꯒꯟꯕ ꯃꯔꯝꯅ ꯋꯥꯡꯅ ꯄꯥꯏꯕ ꯗ꯭ꯔꯣꯟꯗꯗꯤ ꯁꯤꯖꯤꯟꯅꯗꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯤ꯫